खुरुमजरी मयाम ngasi nga marum thongjage ado nga marum se yamna mahau leina anouba style amada thongjrake aduna mayam video se hojik haunaba tawjarage video se skip amta tawdana loiba phawa midiyang tabiyo nga marum se sida leire marum se raugi marumni sidana thongbada hapkada machal sing khara leire ahanbada nga marum se gi mathakta yauriba kurang ban se si hana phajana lauthokpirani sida yenam leire yenam se kupna soibire asi hapjalani tilau leire tilau sisu kitang kuptak tawna soibire asi chu hapjalani yang khajikang hapjalani morok asuba chamas tangkhai ma hapani jira asuba chamas ma hapjalani thum hapjalani hojik asi phajana mix tawsalani ado asida ising hapagi mathau tade haibadi nga marumgi athotpase asina adum totpa yabani hojik asida besan se chamas macha ahum ko hapjalani besan hapisina horen nga marum se tawba matamda phajanna bagine ba adum nga marumgi bora hairasu yare asi phajana mix tawsalani hojik asi ready oire khang ama thangale thaw hapjalani thau se sare hojik nga marum se kitang kitang tawduna thadabirani side ama se mulle aduna hojik asi mathang makha onthokpirani hojik asi yarani aduna lauthokpirani nga marum se tawba loraba matungda alu se su ngahakta ngobirani asi chang se yarani machu se golden oire hojik asi lauthokpirani hojik ahan bada tejpata hape जीरा मपum से kitang hapire tanam singa suba kitang hapire tilau hapselani jenam hapselani hojik asi punna phajana ngaurani hojik asi da ngasai tomato ma takhairaga thame adu mahi do hapselle yang hapani moro asuba chamas ma hapani asina yumgi maro asubani chamas tanga ma hape ado aina sida hapi se ahen ba kaita yaude akoi yumda dum chana ba machal ngaktani hoji asumna nga hangaura matungda mafana panda thau thokpa hore asina takpadi mulle takpane ba hoji ga sida nga sai ngauduna thamkiba alu to asi hapchelani alu se hawlo matungda thungna ba amutang phajana utpirani aduga yensang sigi changda mahi hapchelani hoji ga sida nga sai gi moro atek pado kitang kitang kat tawpire asi hapchelani yensang se phajana sagole aduna isagi changda thum hapchelani aroi beda jira suba se chamas tangkhai ma hapani yensang se manam nushina ba amadi mahau thokna ba hojiga sida nga sagi taw thoktuna thamkiba nga marum do asi hapchelani nga marum se hapla matung de yensang se minute ahum muktang sawon-gani aduga mai se thingjalani mai se thingjalaba matung da mathakta phadigom chaiselani adu mayam agi ngasigi nga marum thongba se loire mayamna yensang se hauni hauroi comment amam tangdi tawbiramu mayam asini ngasigi agi nga marum thongbagi recipe ase adu mayamna video sina nungairagadi soidana like share subscribe tawba kawbiganu mayamna semaningba mathe leiragasu adum haibirau ai makha taba video singda soidana adum semjarake asigidi matang asida losinjarage mathangi video da amuk hanna thengnarasi bye bye